Jiribamdagi kuki singna fajin khiba angang ahum yauna miyoi taruk thadoraknaba Chief Minister in Birin Luching Balengak asina kanna hotnari haina wangkai AC MLA Thangjam Arunkumar na phongdokre ngasi Imphal Art College ta pangthokpa Street Art Exhibition haudokpagi thauramda wafam ase phongdokibane thauramadu Arunkumar na makha taraduna lanjadraba miyoi sing fazillaga thamba haibasi akanba mongda yaningde nakalamaromda thauramadu Arunkumar na makha taraduna ngasi pangthokhiba Street Art Exhibition ase ahanbane exhibition ase lambida pangthoknaba thaurang paikhatlambani adubo laibaki irang laibana maramna exhibition ase Art College campus manungda pangthokpane exhibition ase da layekpa artist kayana sarukyari sigumba exhibition ase koi interest toksi mayam su lakpiu mayam su ning tabiu fazana yengge kanda apamba lai sing lady dana lobby dana angang sing gachari wasata sati sing jibu base of dana amasung akilamda Manipuri mayam sen khangadane art and culture dana koi ga angang sing si kimatik skill leibani mai talent leibani ideas mayam am leibani moi go phena motivation to ga hen awang ba thakta chatkiba ngamnaba koi moi go support to je haba apni sei mayam fazil laga to bo sing masi maite kulai pai ma sen thungna bna tongan ba mu kamakanda innocent people sing da onjil laga to ge advantage thungna basi Museum ngai jadi masih lagi degi kan mong dari kan dem to je duga to bu ko government na su honorable chief minister na choba initiative lo kana ko singadu ke kai dana adu na ba register to na ba kam thak ko